MSTV mieng tabiribasingbu Nomaitham Kajalna khurumjari. Hauzik nunthilgi oiba pau pizari. Imphal East amasung Imphal West District ta thooningdaba thodok tholaktanaba ngasi District anisigi District Magistrate singna full curfew lakthokhrabasu ngasi ayuk anganbadagi hauna lambida gari chatnaraki. Nomagi chara tanba singna Imphal khwarambanda kananaktuna yengsana singba yolaki. Adubu ayuk pung 8:10 tabadagi security na pot yolaba sing athingba pikhi. Security force na athingba pirakba adudagidi khwaramban kaithalgi mi itak takhi. City police na Naga River thong mathakta police barrack thamduna Uripok Nagamapalomdagi lakpa gari sing khwaramban kaithalda changba thingki. Nakal amaromda ngasigi curfew asida essential service press amadi electronics media school college singde komthokhi. Manipur da thokliba irang asigi manung channa tha sige tara tarukta Manipur police ki special commando na fakhiba khulngakpa mioi manga ngasi Uripok ki chairap kota puthokna ba sem saba loikhre mioi manga kota puthokani haiba tabadagi ima kayana kota changna ba thumjilakhi adubu hana na akanba section thawrang lakhotna ba leiriba security force singna ima sing adubu thingki hauzik faduna leiriba mioi manga ase video conferencing ki khuthangda kota puthokadra Natraga masa puratuna kota puthokadra haiba khangba ngamdre miyam media gi mioi singna makhoi manga bu kota puthorokpa ngainari UGC New Delhi na sponsor tawduna Department of Physics Escolar Women's College Nambolna Oriental College Autonomous Takyal Imphal amadi Polestar College wabagaiga khusam naduna Research Methodology and Scientific Communication haiba hiramda Chayol ama chupna sathagadaba National Workshop among ngasi Escolar Women's College Nambolgi Conference Hall da pangthokre. Thauramadu Danamanjuri University ke Controller of Examinations su oiriba DM College of Commerce ke Principal Dr. A. Navachandra Singh na Chief Guest Escolar Women's College Nambolgi Principal Dr. W. Rabindra Singh na Thauramgi President Oriental College Autonomous Takyal Imphal Principal Dr. S. Ranjit Singh Polestar College Wabagagi Principal Dr. E. Gopal Singh Project Coordinator UGC Stride C1 Dr. Laitonjam Mohindro Amadi NWRMSC 2023 Coordinator Su Oriba Escolar Women's College ke Head Department of Physics ke Dr. Arambam Joy Singh na Guest of Honor Singh oina saru yaki Thauramadu da Manipur da leiriba tongan-tonganba college singdagi lakpa oja sing amadi research scholar sing yauna punna miyoi humudragi mathakta saru yaki Thauramga mari leinana National Workshop asigi souvenir amasu fongki Ngasigi Thauramda National Workshop asigi coordinator Dr. Arambam Joy Singh na phongdokhibada Lamdam asida research ki gyan asi mapung fana leinaba haibadi Manipur da hauzik research chathariba sing asi karam tawraga research athagadage karam na reference pigadage haibagi matangda awatpa kaya leiriba singi mekhatnaba thoram asi pangthokpani workshop asida tonga ba institution kaya dagi lakpa expert kaya na research ki in detail adu nenajagani haiki कोई लंदम से रिसर्च की ज्ञान से मपुंग फाना लेनबा हाइबदी अखोय मणिपुर होती उसी रिसर्च तब मयाम से कमाइन रिसर्च तक कदगे कमाइन एब्स्ट्रैक्ट कदगे कमाइन पैरेललिज्म कदगे कमाइन रेफरेंस पी कदगे हाइबे मतंग से मसी अवाट मयाम लेसे मसी मेजन नबै तबता अखोय सुबा वासुब से सजबनी मसी वासुब से अखोय मितरे मिशन के तबनी मसी मतंग से तोंगान लमदम दगे तोंगान स्टेट इंस्टीट्यूशन दगे expert ayam लायक है रे kan da masi research के मरम द in detail इन जगह तो kan पी से पनी research कमाइन तो गदे के research मतम चंगन कमाइन research लोगने असे research कमाइन तो गदे के करमना अपना जर्नल से कमाइन पब्लिश तो गदे के हाथि मतंग Land for Job Scam gi matangda CBI na nauna charge sheet ama former Union Railway Minister Lalu Prasad Yadav ex-Chief Minister Rabli Devi amadi Bihar ki Deputy Chief Minister Tejaswi Yadav ki mathakta thangalakpadagi Delhi High Court na miyoi ahum ase yauna atopa miyoi 13 da mathang tha October tang 3 da court da laknaba Special Judge Gitanjali Goel na samon thakre hairi Central Bureau of Investigation CBI na Haukiba July ahumda Rashtriya Janata Dal Supremo Lalu Prasad Rabli Devi Tejaswi Yadav amadi atei miyoi 13 gi mathakta
Land for Job Scam da chenabadagi charge se thangakhibani. Ing lising ani mari amasung lising ani mapangi manungda miyoi kaya ama makhoi gi lam railway minister gi imung manunggi members singda transfer tahalaga Indian Railways ki tunga ba John Singh da thabak hapkhibagi CBI na miyoi sing asigi mathakta maral siri. Hauze Saina gi Hangzhou da sathariba Asian Games 2023 gi ngasi sanakiba nupa gi volleyball match da Indiana Chinese Taipei bu 25-22, 25-22, 25-21 da maithiba pikre. Amadi India asigi top 6 classification round da changba ngamkre. Matang asida nuthigi papi zabalo sinjare image TV mi eng tabiri basingbu amuka nakazalna khurumjari.